मैम खुरम जरे नों बेरी बस इम्पैक्ट न्यूज़ की Manung Hutna की थोरम द Kshetrimayum Premchand मैम बुतराम नोक्शरे ngasi khayba mutang asi Manipur da kiba me ahum dagi thokhiba irang aduna maram morakanda miyoi kya lanjena khiba aduga mayum makai me tharok pikhiba mafam kaya da chinga fam loguna leikhiba do hauju gasi thamanga chap chana ngasi se thamanga chap chana pha khiba ko na irang su tam tam nem thare haibagi sigumba mami khara tarak padagi maru oina Bishnupur district ki Phoubakchao hariba Phoubakchao Ikhai mayai Leikai asigumba mafam sing asida Ekhoi miyamna tapna masa masagi mayumda hanjanarakpa haukiba aduga khogi tongan mafamsingda cheluraba haiba tare makoi singsi leiruraba relief camp da leiruraba natraga magi naknaba khanga chanaba singda leiro matungda irangsi khara khogi nemtharakpa tangdulta bagi punchiromda lakpagi mami tarakpa kalona miyamna magi yumda leinabagi mami amani taba horai dubu hairiba asigumba Anul leitaba haure mamitare haiduna asugumba mai magi member laknaba horokpa sida koina karamna yengba yari bage hauji adequate security leirabra aduga asumna irang nemthare haidana koina changthalakpa matamda amuk hanna kogi nongmai kaplakpa miyam da kapsalakpa tumingai da halambana chingba singasi tawda kogi tawroi haibagi madugi thajabadu miyam da chapchana leirabra natragana makogi sinpham sing matik chana leirabra mayum makai dagi lut tawkhiba aduga mayum makai thudem khiba thugairam khiba mayam adubu lengang na kram yengi haibna chingmu sing asi manung huna khrana bang asi impact no thamjari topic asi return and resettlement of displaced people haibi masi matang ani haire bi masi matang na manung huna khrana ba impact news ki studio election biri basi yan harmada ai he ye thamna phambiri basi Manipur da Phongba Paukse Huiyen Lanpao gi editor oibiriba Dhanabir Maibam ni aham biro jabutara mokshari aduga mathang election biriba sina Joint Committee on Affected Maitai Victims haiba sigumba committee asigi Co-convenor oibiriba Thoiba Ningthoucha ni jabutara mokshari aduga khogi ahum suboina yaubigi dawriba si maru oina ngasi mak ekhoigi Bishnupur district ki Manung chanba Phoubakchao Ikhai mayai Leikai habitare mafam asigi akoi bajani tongan ba miyam sing lanjenaru matungda halaga kogi miyoi chanipangi mathakta magi mayum changba haurena haribasi aduga hariba mafam adudagi lakhiba mafam adugi villager habitare khunja amani kogi ahum suba guest asi KH Basantakumar oja basara moksari ai ahan basi oja Basantakumar hana laksage oja maruina koi ngasi paukse yamna yongnare haibadi lanjinaru ba khunja singsi tamna laktuna magi mayum sinda kogi leiba honare haidana adumakpu hojik leiriba phibam si ojana khulladudagi oibnina kadai fawda miyamna kogi irang si leitre magi yumna leiba yarnina khanbagi mami si tarakibano maramdi nongmai kapasi koi jumta takidaba kuire maramagda kapana tana aduna maram morakana miyamna kadai fawo security leirebage makoi da kadai fawo safe oirebage aduga makoi gi hadi lut tawkiba imung aduga thugare masu mayam yauri makoi adugi miyam duna kamai to godori bage habana chingba afam dugi habatare jana thina birakpa kari lebage hamna thambiyo pekpu ingriba punamupu aina khurumjari hojiksi ekoi torbungji pigi nungda leba Phoubakchao Ikhai haibtare ekoi si media gi report ekoi hojik mi si khara hanjanaba hore chumbe report se ekoi adubu hanjanaba hore haibse ekoi torbungji pi sigi saruk amakha Phoubakchao Ikhai hairiba what number 1 2 ga 3 ga ani si da leiba mi si yamdrabda koi mi chanipan chaurana hana chendana leiba mi koi gi chahum ki mathak punjalaga adubu masi aikoi hujik yumda hanjan basida masi yamna sep oire haibidi aikoi da oidri aduga nomai kapagi makholi ta sengna hairaga koi tagidre arapa mafam chingdagi nongphadok tarakpadagi hena aduga lairiba state की force हौजिकाई police station की state की force सिंग अमदी अकोई लेरिबा central की force कुमार regiment गुमना अकोई हौजिक फाउदी याम फजन protection तौबी है बितारे अदुगा अकोई की तोरबुंग GPC की किलोमीटर अहुम की सरुक ते अकोई चंगबंगमद्री अदुगा अकोई की चंगबंगमद्री बसी
Torung Phoubakchao Ikhai gi bazar sida leiriba koi haukiba koi gi tang tarukta mamangi tang tarukta koi gi koko mina barricade lokthokani hairiba khariba mafam Phoubakchao Ikhai bazar se sidagi makha da koi Phoubakchao Ikhai bazar makha mayai Leikai na koi mayam su kangbai bazar hainaba hairiba mafam se si bauda koi changbada security force sing tegi ayaba lawdragadi yamna kano to sanghandri moinasu adugi mamang thangba nakal chaliba national highway sigi mamang thangba nakan saruk akoi Phoubakchao Ikhai mamang Leikai torbung sabal mamang sida hana mi 12 mukte hen leite Phoubakchao Ikhai mamang Leikai ga hojik maruoina Phoubakchao Ikhai awang Leikai ga ani si khaktani hoi mi changi hairi basisu aduga ikoi gi 1 number 5 torbung gp gi 1 number 5 amadi 6 hariba mafam sing sidi akoi totally mai thadok pi kharabani na akoi masida kanaguma amata su sang ngamdri adugi matakta changi haibasu akoi gi central force sing na kitang khudong chadabal mayong nari noi changi nu yum chahu da khara du koi leijarage haibada akoi changhandri aduga mangi hojik lut pat tawgiba pochai akoi adudi masing thingamdre akoi gi si Salo gen ngan mayam se koi gi yum chahu da basing chi gi seng haraga sangoi do koi da leiba sing tin si bau da koi siraga moina ai koi gi mangda ai koi na lapna changba ya da ba matam dur buffer zone ne na makoi na thambi ki ba du da gi koi na ai gi yum chak bu da koi changba ya da na ai koi gi pochai si mang da hon gi ba koi yam pen da ba ningam da ba mayam ma bau je koi thamoi da leiri adui matak tai koi si hojik changi hairi ba si su koi Lairiba Praja Singh si akoi tangdu leitadri akoi wakhan si charang na bama horen kari dor kadage adegi kari thoba ya haibase akoi nongoi makon je horen pung kaya da tadoino haiba ka na koi thamoi si da loina phaungnari hojik nauna mu khundaraga leire na thambiriba akoi gi Phoubakchao Ikhai amadi morega khenabasi adugi matik lei marandi hojik Phoubakchao da Hojik Phoubakchao da ba village ki kano si villagers singna akoi gi mayum makai je lan na maram marka da akoi gi mi pai badagi ki dana matam khara chela ga relief camp da lei ba taraga su more gi jina akoi na amona chau matam da akoi yum kai je amat leitra ba tumna mai thadok khara ba haiba tare aduna akoi na hojik more du da mafam du changaga lei ba haiba se not only akoi gi security reason da natabada akoi na resettle to matam da yum kai leitrabne na madi khudong chadabdi dum mayuk nei haijaba tare aduga jam chumi anchor thakpi bada hauji more da akoi civilian di haradana akoi gi state force bawa mapung phana more du da makoi gi duty se to bungam de aduna maram marka da akoi more da changbugi wafam je yam athu matam da changani amadi security na krai bawa akoi je kari haitare secure oigani haibase masigi gano sidi khara akoina lamada khara wa ba haitare hojiki oina adubu aina sengna haijaningabada aikoi Manipur gi tongan ba lojing loya da gi lanang da chela ba tongan ba relief camp ta lei ba koi gi lanang ba mayam na phawri ba ai chai gi yumda amu han changaga khunda leita bagi aduma wakhando koi more gi ayamba pra sing da su lei adubu luri budi hojik aikoina more da changba yana bagi pambai amakak ngasi bau thorang amakak koi leiba sarkar sina lokhat pirakta masi yu udaba masi gi dhamukta koi yamna nungai jade haiwa khum jai aham amukta da thamjaningi aduga ani subada aikoina more gi oina nattabada koi gi lanangawa koi gi khudingmaki Manipur pumbi na kada laibok thiba haijaba tare masi matau karamna lanangduna chelaba relief camp da leiba mayam si resettlement to hongadage haina sarkarna khanabi mota yamna taha ba mawongda akoi gi compensation gi por hana khanabi bse masi laibok thibane habisima aina haijaningi adu as well as akoi gi leiba Manipur gi victim punimoki mahut sinjar kada hangna masi sarkar gi compensation gi warep se masi strongly aina condemn to haiba posimai thamjaningi maramdi compensation gi wafam ji lauthok thai mamang da aikoina pamjabsi mafam duda
chang ka da proper assessment tor ka da masi compensation gi post se khana bom toy ha basi mai na khanjai hai jaba tare aduga aikoi haukiba tang taraga nipan September gi tang tara nipan da semjari ba joint committee on affected Meitei victims Manipur hariba committee asina aikoi hojik technopol kendra ni morise technopol gi dc do aikona unabi kudong chaba laitaba amadi Churachandpur maroi na Churachandpur ga more ga sini khwaidagi hena sokpa mafam haraga di handaki kokina lan tar pasida haiba jaba tare Phoubakchao Ikhai ni su yaubiri ko masi kumbi assembly constituency gi manung janbani aduga torbung gp torbung gram panchayat china mai makhada leise apun ward taruk ni aduga hojik hongjele haisi mi chatre yankai chanipan mu hai tare aduga masi adigi Phoubakchao Ikhai sida akhoi mamang Leikai awang Leikai maning Leikai makha Leikai haina lei ni adu masi hoi mamang Leikai sina ward number 2 oiromgani aduga awang Leikai sina ward number 1 singomgani adu maina leibani de ward number 2 3 singba adu khara hongjinba hore haise yum lebe hongjinbane yum lebagi hongjinba yaba hadi lamanga para le yadamni noko yum lebagi hongjinbani aduga hojik takpi dusu mi ward number 5 ka 6 ka si pungdum tumgre masi amta leitren logjare akoi na phamga information da media na phangjabada adu mai tawi areida hojik luri si aikoina hongjinba hore ana haibasida yamna positive oiba yamna positive oiba kainoni haiba hongjinba howugi potse yamna phaba haitare haibi irang dap thare haibi irang dap tharak pagi akoigi peace porpa aduga returning normalcy mahusagi tangduli taba phima hanjalak pagi adu mai pot ni aida ai ngasi je Phoubakchao Ikhai gi akoigi sigi jaga si koliba akoigi torbung gp gi pradhan ji ai wari sana je hakthing na over phone da sanam sanahanbi ai phone da wari sana je ada wari sana bada mana haisi hojiksi ward number 1 da commando khor leire IRB khor leire adigi 16 kumaun regiment leire BSF su leire adigi hoi haidwe area sing sida ward number 3 4 da su adigi 1 da su 2 su khara di leire hojik takpi do ai hanjan jaroi ko ada khoi lurisha handiki torbung gp handiki lanjida me ohum dagi torko lanjida torbung gp dagi legi da basi punna mari ne phau pek pa chaluba moi ohum mama adum halakidre haidi moi maru wo hangidre mayum dagi phau pek pa chaluba yum dudi thado ma ga chela ba chaningai thaningai gi mathau tarak manina changjallaga phau pekane na moi khara chaluba da adu nangda ohum mama hojik phausi ngani sini khangdana kudamoina semajingi nahani akoi video da kaida hale to pe na haraga su phangda ba dumaina den angangani July 20 gi mangiba pikliba mahiroi ani adugi same case ta moi ohum phangri hoiche aduga amana akoi gi land da lagida bo male land ngakko pundu mari pradhan haibira koda adagi khara nakna bada akoi gi kanogi kumbi gi manung di chandraba moirang isidi oba adugu sajin ni lona ba one number 9 kokta one number 9 digi amasu lagida bo male adu punna mi manga lagiden lawri ba mi manga lagida ba jaga da ni bo hongji hoji hongjale hai khoi hum hala mamsu le hala mamsu le kokta gi khogi tumingi da mapamsa towogi bo adu su le da la isi asigi baifai le kulam le dis masigi kunziga mitar chahum bana lamna da male